Thoubal District manung channa Leiba recognized Toudaba educational institutes shing mari leinaba singna mityeng changduna loukhatpham thokpa action loukhatrabadi private school development council PSDC na task force ama semduna yengshillagani haina PSDC Thoubal na chekshin wa thamlakli PSDC na sinduna Thoubal hauka sorarel da Leiba Peace and Freedom Academy da pangthokpa paugi mifam amada PSDC ke secretary Jotin Salam na hai Manipur da hauzik oiriba fibam asina maram oiraga hiram khudimakta sotharibani Leiba ki issue ama lakpada education sector ga mari leinaba khudimak shutdown toriba asi makhata na tohon bigano lengang na internet thingba matamda su educational institutes singdi concern bigano anoba session laklamdai mayad asida unrecognized school kaya ama linkhat lakliba asi Lengaki order in the class toshinba hostel thamzinba campaign toriba kaya sing asi affiliation lawraga leiriba school sing da aduki matik akaiba pirakpa kaya asina aikoi masel gi marakta pamdaba thodok thoktenaba mari leinaba jet yogi maikaidigi khudakta mityeng changba mathau tai nakal amaromda mahairoi sing asi CSO students organization club organization kayana kauthokna agitation amadi procession sing da yahonba asok appan kaya yaholiba asisu tobiganu haina su mahakna makhata na fongdoke Ane ke sesidi akoi amu hanna sarkar da appeal chalaroi akoi joint to in a task force ma seminaraga civil organizations satri bodies aduga schools ki akoi zonal education ki school authorities inga chatminaraga anda akoi mass campaign aduna mayam fight the lady ba anak pada lady ba Thoubal area da lady ba amad lebak da lady ba sinse akoi khandok piro identify to biro sarkar na product utilize ponga ko su makoi criteria su daga mutat piro adu akoi su hak theng na field visit chalakanda akoi lamdam som nakanda recognize tawdana school linkali basingse sigi matakta akoi punna akoi changjinba hawragani step changjinba hawragani aduna mayam su hairiba school tawbiraga di che sang suraga niyom chumna tawbiu niyom lan tawbi school singdi mafam sreda school hangba yaroi